अतोपा मना हुजिक फंगबा पाव अमना Imphal West District ki Tiana Amudon Akham Lekai de Laiba Arkes Ichanthoi fi yonba dukan da sakhang da basingna ngasi numidang hand grenade ama Thamjillamle heri paw sigi matungina maha ki dukan manungda hand grenade Thamjillamba du ngasi numidang pungni palom taba matamda thengnarakibani hari adu moinamak hand grenade adu pokhai dabana laibak phabadagi mi sopa panbadi yaukide todo topam da police laktuna yangsin kibagaloina hand grenade adu recover tawduna case amala khwatkre Hazuk Pobgi Onadi Kanana Kari Maram Gidamakta Thamjillamle Libano Haiba Khang Mangamdri Nakalamaromda Lupki Wapamda Maram Sadana Amadi Akhang Ahi Sadanwa Nganglakpa Lupu Usit Thawoide Haiduna Kalaipa Communist Party Nongdren Komana Ichanthoi Bibu Sahi Ama Social Platform Sing Sizinaba Yauna Miam Tin Batrom Singdawa Ngang Bamasung Saruk Yabada Thingba Thamle Haina Ngasi Lautokibini Wapam Simak Haki Mamanga Sandok Sri Papa Sida Supanzaki Beduni Matuki Matungina Nasi Nuntil RK Ichanthoi Facebook ta live Thaduna Mahaki Matakta Athingba Thamlakibadu Pendaba Amadi Nuaitabasu Pongokibani